ngasi numida waram phongkiba tungan ba manipuri sifong singa masum thokiba thawdo wathok singdigi maroibi ipau sing myamda thamjagi ahanbada kangla paudigi lokusaraga Yes department da puba thang ngamloidaba demand kya tawrakpagi mayokta protest tawkhre Sanaroi sing yokhanabigi department ama oiriba khumalampakta lebi youth affairs and sport department da puba thang ngamloidaba shell gi demand kya tawrakpagi mayokta ngasi wakat mifam phamduna protest tawkhre Youth Affairs and Sport Department ki employee amadi staff singna punna sinduna khumalampakta leiba department asigi mamangda satakiba wakat mifamaduda saruk yakiba taekwondo gi coach L mega barnana phongdorakpagi matungina lamdam asigi sanaroi sing sembar asawa thaudang lawduna leiriba pikraba department asida yamna toina puba thang ngamloida senkhai thumkhai kya lakpa sina maram oiraga employee sing thabak tawgur tawpum khangdri Maram aduna yes department free zone henbiu department asi tungi yumudal oirakadoriba madi laiba asigi mingset kaya puraknaba kana khotnariba department ni masida puba thangba ngamloidaba demand kya tawrakpa asina sanaroi singda asaba saitheng ama pibita natana department sing staff sing thabak tawpum khangdre asigumba asi toina satharglagadi sahi asigi December thada tungan bi event kya Manipurna yumbu oiduna pangthokadoriba inter school games asi pangthok ngamloidaba phibam amada lakpi he yes department asi budget yamna picture abasu lawgada thaudang di yamna sawi department asi na sana khona biki lamda takpi tambi ba khaktana tana lamda masi sana lonsat lamsa sajat kya takpi tambi duna aphaba mi amam oina ba kana khona riba department amasni asiguma youth affairs and sport department asida maram sadana puba thang mangamdaba demand kya tawduna aki ekhang powan bigi thawong asi makhata tawbigano ani su makna makhata na phongdokhi atopa pawmana lamlak ki atang mo sa usek singak sena bigi matang action plan ama ya lagani Joy Kumar Manipur lenga ki sip conservator of wildlife L Joy Kumar na haikre lamlak ki atang mo sa usek singak sena bigi matang na action plan ama ya lagani wapam masinga si forest department ki wildlife wing na sinduna humdra subo wildlife week 2024 ga mari lainana hotel Imphal pangthupa wildlife conservation through coexistence haina mingthon workshop amada maan phungtokibani thauramadu Joy Kumar na hai ngasi pangthoklipa workshop program asi dagi phonglakpa statistics report yumpham oiraga department asina atangba makhal gi lamlaki sa usek singak senanaba action plan ama yatkani ngasi gi oina di workshop asida species taraga mathugi matangda khana nainabana mapungaina pangthokani hairiba flagship species taraga mathu asi yamna maruiba madi malem gi laimai asidagi mutkibi yana leiraba ngaktani wildlife ecosystem gi sen asida aikoina species amagi maruiba thaudang lei habasi matam pumbuda ningsingba sumi endanger oiraba species ama kan bahibis atopa species singi ecosystem su asawa mating am oigadoribani workshop asina puthokpa policy program singa si miyam amadi wildlife activists singi mating yauduna department khaktana mapung phan ngamre hauze aikogi natural biodiversity asida miyoibu khunaina ayat apan kya pirakpadige asawa saithing amagi makhara haujuk leidibani maram maduna aikoi kudingma amato oina natural biodiversity asi yokhatminaba mathau tai haina Joy Kumar na makhata na phungdokhi thauramadu Manipur lenga ki principal chief conservator of forest Anurag Vaspai additional chief conservator of forest Sauraife Basum amadi chief conservator of forest while Joy Kumar na president member sing oina saru yaki workshop adura sangai nongwin hulok gibbon migratory birds hornbills slow loris Kayamasum Samu, Shiroi Lili, Amurfal Konamadi, promotion of sustainable tourism in Manipur Haiba topic Singda, Tungan resource persons in the Marik Zumbuapum Katamki, Atopapa Omana, Maram Sadan Imung Manunaki and Kangan Bigi Tabaksa Taribasi Makatana Tawigano, Kaisampat Tiam Lekaida, grocery Dukan Tauduna Leba, Soraisam, Arun Kumar gi yumda masakhang da bamioi khrana ngihak laitana kian khangan bagi thabak sa thaba madi mahaki sahi kulnga tre tangai diba masanu pawu mapham amada lau aduda lau haina kian khangan bagi thabak sa thari bas makhata na tawbigano haina Arun Kumar gi loina bi Gyanesuri na phongtokre ngasi Kaisampat thiam lekai da pangthokiba paw gi mipham amada Gyanesuri na hai ngasi dagi de mit khrani gi mamang da masak maming khang da ba kanano karino su taktaba gari masa asawu tongduna itatatana lakaga imung manung da kian khangan bigi thaba kaya sathariba si makhatana sathabigano masina imung manung laifam chafam amata khangandre
ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯂꯪꯒꯣꯜ ꯇꯥꯏꯞ 2ꯗ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯣꯟ ꯇꯧꯗꯨꯅ ꯀꯤꯍꯜꯂꯛꯈꯤꯕ ꯑꯁꯤꯃꯛ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯏꯃꯨꯡ ꯑꯁꯤꯗ ꯏꯇꯠ ꯇꯠꯇꯅ ꯀꯦꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯅꯣ? ꯏꯃꯨꯡ ꯑꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯅꯥꯔꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯀꯦꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯁꯦꯛꯇꯔꯁꯤꯡꯗ ꯃꯍꯩ ꯇꯝꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯉꯁꯤ ꯁꯤꯑꯦꯝ ꯑꯦꯟ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯨꯔꯤꯖꯝ ꯍꯣꯅꯔꯁꯦ ꯔꯣꯖꯒꯔ ꯁ꯭ꯀꯤꯝꯒꯤ ꯄꯔꯐ꯭ꯌꯨꯃꯦꯔꯤꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯁꯦꯛꯇꯔꯁꯤꯡꯗ ꯃꯍꯩ ꯇꯝꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗꯤ ꯇꯦꯛꯁꯇꯥꯏꯜꯁ, ꯀꯃꯔꯁ ꯑꯦꯟড ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯍꯤꯟꯗꯨ ꯀꯣꯂꯦꯖ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯑꯦꯝꯒ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯨꯔꯤꯖꯝꯅ ꯄꯥꯏꯈꯠꯂꯤꯕ ꯍꯨꯅꯔꯁꯦ ꯔꯣꯖꯒꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ 100ꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯔꯅ ꯇ꯭ꯔꯦꯅꯤꯡ ꯃꯄꯨꯡ ꯐꯥꯈꯤꯕꯒ ꯂꯣꯏꯅꯅ ꯈꯔꯅ ꯃꯈꯥ ꯆꯠꯊꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏ 159ꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯁꯤꯡꯗ ꯊꯕꯛ ꯐꯪꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 43ꯅ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ (IDPꯁꯤꯡꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈꯤ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯟ ꯇꯥꯏꯝ ꯁꯄꯣꯔꯠ ꯂꯨꯄꯥ 5,500 ꯄꯤꯔꯤ꯫ ꯃꯥꯏ ꯄꯥꯛꯂꯕꯁꯤꯡꯗ ꯋꯥꯟ ꯐꯦꯃꯤꯂꯤ ꯋꯥꯟ ꯂꯥꯏꯚꯂꯤꯍꯨꯗ ꯁ꯭ꯀꯤꯝ ꯑꯃꯗꯤ ꯁ꯭ꯇꯥꯔꯠ ꯑꯞꯀꯤꯗꯃꯛꯇꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ, MLA, ꯁꯤꯅꯤꯌꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡ, ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯊꯝꯅꯥꯄꯣꯛꯄꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯌꯦꯡꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯥꯟꯇꯤꯈꯣꯡꯕꯥꯟ ꯑꯃꯗꯤ ꯊꯝꯅꯥꯄꯣꯛꯄꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯦꯡꯉꯥꯡꯄꯣꯛꯄꯤ ꯃꯅꯤꯡꯆꯤꯡꯗ ꯂꯩꯔꯤꯕ ꯎꯌꯨꯡ ꯃꯈꯣꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯍꯥꯟꯕꯗ ꯅꯣꯡꯃꯩ ꯔꯥꯎꯟ 10 ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯊꯝꯅꯥꯄꯣꯛꯄꯤ ꯑꯃꯗꯤ ꯁꯥꯟꯇꯤꯈꯣꯡꯕꯥꯟ ꯃꯩꯇꯩ ꯈꯨꯜ ꯑꯅꯤꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯃꯤꯌꯥꯝ ꯁꯣꯛꯇꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯍꯟꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯇꯠ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯐꯥꯎꯕ ꯆꯠꯊꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯅ ꯑꯁꯨꯝꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯎꯔꯤꯄꯣꯛꯇ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯃꯆꯥꯅꯨꯄꯤ ꯂꯧꯕ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯃ ꯁꯛꯈꯪꯅꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯃꯥꯡ ꯊꯥ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 30ꯗ ꯃꯆꯥꯅꯨꯄꯤꯒꯤ ꯇ꯭ꯌꯨꯁꯟ ꯂꯧꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯎꯔꯤꯄꯣꯛ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯐꯥꯎꯕꯗ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯍꯥꯎꯕꯝ ꯃꯔꯛ ꯁꯤꯡꯊꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯀꯣꯟꯖꯦꯡ ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯧꯕꯥꯜꯗꯒꯤ ꯍꯧꯖꯤꯛꯅ ꯍꯥꯎꯕꯝ ꯃꯔꯛ ꯁꯤꯡꯊꯝ ꯂꯩꯀꯥꯏꯗ ꯂꯩꯕ RK ꯁꯅꯥꯃꯆꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯌꯨꯝꯗ ꯕꯔꯥꯗ ꯂꯩꯕ ꯑꯀꯣꯏꯖꯝ ꯑꯉꯧ ꯆꯍꯤ 53 ꯀꯧꯏ ꯍꯥꯏꯔꯤ꯫ ꯉꯁꯤ ꯀꯣꯟꯖꯪ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯒꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯀꯣꯏꯖꯝ ꯑꯉꯧꯕꯤ ꯂꯣꯏꯅꯕꯤ ꯑꯀꯣꯏꯖꯝ ꯑꯉꯧꯕꯤ ꯀꯤꯔꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯀꯣꯏꯖꯝ ꯑꯉꯧ ꯃꯁꯥꯒꯤ ꯕꯣꯂꯦꯔꯣ ꯀꯥꯔ ꯑꯃꯗ ꯃꯃꯥꯡ ꯊꯥ ꯁꯦꯞꯇꯦꯝꯕꯔ 30ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5:55 ꯇꯥꯕ ꯃꯇꯝꯗ ꯁꯒꯣꯜꯕꯟꯗ ꯃꯆꯥꯅꯨꯄꯤꯒꯤ ꯇ꯭ꯌꯨꯁꯟ ꯂꯧꯅꯕ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯂꯥꯛꯇꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ 5ꯗ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯂꯪꯂꯥ ꯂꯪꯖꯟ ꯄꯨꯊꯣꯛꯄꯤꯅꯕ ꯃꯤꯌꯥꯝꯗ ꯍꯥꯏꯖꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯃꯥꯡ ꯊꯥꯒꯤ 30ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯎꯔꯤꯄꯣꯛꯇꯒꯤ
अमूब मसुगी बोलेरो कार अमद लाक्प मियोय खरना मियोय अमा फादुना पुखिबा लेखि लोइनना गाड़ी अमसु मफम अदुदा होंदोकलंबदगी पुलिस ता पाव पीबदगी पुलिस न गाड़ी अदु लखटख्रे हाइबा पाव पिरकपदगी इम्फाल पुलिस स्टेशन सत्तुना हंगलुबा मतमदा गाड़ी अदु मपुरोइबना थौखिबा गाड़ी नि हाइना खंगमंगखि हाइदि मांगना मखातन हाइ माकी मपुरोइबबु कनाना करिगिदमक्ता करिगी फारिबनो अथुबा मतमदा मपुरोइबबु थादोकपिराउ हाइखि अतोपा पावमना जेलारों होमलैंड की पनम फंगद्रिबा फावबा खोंजंग संगसिगनी एस कामसोन जेलारों यूनाइटेड फ्रंट जेंसुई फ्रैक्शन अक्टोबर 5 थोकिबि स्टेटमेंट असी युमफम यावदबा लान लमजिंग बमदी जेलारों मियामगी थमलिबा पनमदा अकायबा पीबने हाइना ngasi एस कामसोन चेयरमैन ओइबा जेलारों यूनाइटेड फ्रंट ना फोंदोरकपगा लोइना जेलारों होमलैंड की पनम फंगद्रिबा फावबा खोंजंग संगसिगनी हाइदि ngasi एस कामसोना लुसिंगबा JUF न थादोरकपा सिरोल अमगी मतुंगिना JUF असी इंग्लिश सिंगनिगा तराका मथोइदगी जेलारों मियामगी हक ngaksanabagi tamak panamda linkhakhibani haurakpadigi एस कामसना चेयरमैन ओइदुना लाखिबani mahaki makhada JUF न जेलारों मियामगी तमक थबक थोरम क्या पैखतुना थमोइ सिंगना ngakतुना लाखि right to sawang na चेयरमैन ओइबा मफमदा जियान चुई अमदी माका लोइनबा सिंगना जेरारों मियामगी मतेंगना तालखिबा खुसु खुलाई सिंग योनथोकपा मसागी ओइजबा थीबगी मखोइ पुना ZUF न तंथोखि आइन कायना सेल खोंगतपा टैक्स खोंगतपा मदि मियामना यादबा मखल क्यागी पंबै सिजनदुना लाखलि जियान चुई फ्रैक्शन असिना मियामगी वातादना सजेशन ऑफ ऑपरेशन अमदी इंडिया लेंगा अमदी मणिपुर लेंगा का हौखिबा कुमसा इंग्लिश सिंगनिगा कुनगनिथोगी December 13 खुयेक पिनखि मखोइना मणिपुर की टेरिटोरियल इंटीग्रिटी ngakani haina yakhibani loinana makhoige rehabilitation center amadi atai khudong sahaba sing piduna lerakibani masida makhoigi khongsat loikhre haibi yare adubu s kamsona lusingba JUFT haujisu jilaru miyamgi damak independence homeland phangna bo hona balaktri NNPGS ka samnaduna sali jianchu infection na s kamson gi JUF asi NSN युद यावख्रि हाइरिबिसे अरानबने युमफम यावदबने हाइरि मखोगी वाफमदा जेलारों मियामना थाजबिगनु लोइनना जेलारों खुंजासिंग एरिया काउंसिलिंग सिविल सोसाइटी ऑर्गेनाइजेशन सिंगना जियानचु फैक्शन हाइजिनुना अमदि नामदुना सेल खाइबगी थबक तौरक्लबदि थिंगबियु मियामना सिंगनबा थोक्लबदि असेंगबा ZUFS कामसोन की खांबुदा पावपि पिरो हौजिक लुरबा तंजा सिदा ZUF न ngasi फाव इपाइ पुसिंग थंबिरम लंबीदा अखोइना सली जेरारों होमलैंड की पनम फंगद्रिबा फाव खोंजंग संगसिंगकनी हाइना फोंदोरकलि हाइनसु पावसिदा मखातारि अतोबा पावमना गैस फंगनगनी हाइना दुना रिलीफ कैम्प लैरिबा मियोय क्यागी सेल खोंगतखिबा डिपू 80 न फगतख्रे रिलीफ कैम्प लैरिबा इसे इसलमसुम अतोपा मियामदगी उजाला स्कीम की मखारा गैस सिलेंडर फंगनगनी हाइना रुपा लाख 50 मुकी सेनफम खोंगतख्रगा मफम मरांग खंगदना मांगखिबा पुखरामबम डिपू से 23 अपोकपा पुखरामबम इबोमसा सिंहा खुनराको मयाय लेकाय नहल आरामबाई टेंगोल कासार यूनिट न फारग आरामबाई टेंगोल जिरी यूनिट सिनरकले मखाता नोइना जिरी की आरामबाई टेंगोल ना लोगी मतिंग लौदुना थबक सथनबा जिरी पुलिस सिनखरे हाइरि पनबा याबरि डिपू हाइरिबा मिसा असि आरामबाई टेंगोल हेड जनरल हेडक्वार्टर अमसुम आरामबाई टेंगोल की यूनिट अयामनसु हानदगी हौना माकु थीदुना लाखिबनि यामना हाइना सिंगना लोटखिबनि हाइरि रिलीफ कैम्प लैरिबा मियामबु नमथाक तौरमलिबा पुखरामबम डिपू लोगी मतुंगिना फंगफम तोकपा सराक फंगबो ओइरसनो मियामगी दमक आरामबाई टेंगोल नंगमलिबा मकै होनखिगनि हानसु हाइरखलि अतोपा पावमना नुपी खुनाई सिंगनबा अमदि नुपीबु सनापोट ओइना खनबा हाइंगांदगी रोमारियो UNLF ना सराक पीबनि ngara October 3 येरिपोक पेसी सिंगलक्ता हाइंगांग मयाय लेकाइदगी खोइनाइजम रोमारियो अपोकपा केस रोमीबु मफैगन नुंगैना कापतना वरकलंबदु UNLF की टास्क फोर्स टीम अमना तौकिबनि रोमारियो न नुपी खुनाइबु सिंगनदुना मदि खुनाइगी सतनबिगी वांगमदा सेल अमदि संगा सावरे हाइदुन नुपी ओइबिसिंगबु सनापोट कुमना खनबा मदि होंदोक थादोक निंग मतमदा थादोक याई हाइदुना सथरकिबा थाबकसिंग अदुना माकबु सेरा असिपिबनि हाइना आइना थिंख्रबा मणिपुर गी लहुरुप अमा ओइरिबा कोइदेंगना लुसिंगबा UNLF सेंट्रल कमिटी की सेक्रेटरी की पब्लिसिटी की थौपुरीबा एंड सकेन खुयेक पीदुना प्रेस थादोरकपा सिरोल अमन हाइदि
ꯁꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯁꯤꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯑꯃꯗꯤ ꯗ꯭ꯔꯒꯅ ꯆꯥꯍꯠꯂꯕ ꯑꯃꯁꯨꯡ ꯂꯝꯆꯠ ꯁꯥꯖꯠ ꯀꯥꯏꯊꯔꯛꯂꯕ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯉꯥꯛ ꯁꯦꯟꯅꯅꯕ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯔꯤꯕ UNLFꯀꯤ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯇꯤꯝ ꯑꯃꯅ ꯔꯣꯃꯥꯔꯤꯑꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯩꯔꯣꯛꯇꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯁꯣꯛꯄ ꯂꯣꯏꯔꯒ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯔꯤꯖꯣꯔꯠ ꯑꯃꯗ ꯊꯝꯖꯤꯜꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯈꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛ ꯇꯥꯛꯁ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯣꯃꯥꯔꯤꯑꯣꯕꯨ ꯐꯒꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯕꯗ ꯔꯣꯃꯥꯔꯤꯑꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯔꯒꯅꯤ ꯑꯃꯗꯤ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯗꯨꯅ ꯂꯧꯅꯝ ꯇꯧꯔꯒ ꯊꯦꯡꯊꯥꯡ ꯀꯌꯥꯔꯛ ꯔꯤꯖꯣꯔꯠ ꯑꯃꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯥꯎꯕ ꯍꯛꯇꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯍꯟꯈꯤ꯫ ꯑꯣꯛꯇꯣꯕꯔ 5ꯒꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯁꯣꯛꯄ ꯂꯣꯏꯔꯒ ꯅꯨꯄꯤ ꯑꯁꯤ ꯃꯌꯨꯝꯗ ꯊꯤꯜꯂꯒꯦ ꯍꯥꯏꯕꯗꯨ ꯌꯥꯔꯛꯇꯕꯗꯒꯤ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯒꯤ ꯔꯤꯖꯣꯔꯠ ꯑꯃꯗ ꯊꯝꯖꯤꯜꯂꯝꯂꯒ ꯔꯣꯃꯥꯔꯤꯑꯣ ꯂꯥꯛꯈꯤꯕꯅꯤ꯫ ꯔꯣꯃꯥꯔꯤꯑꯣꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯗ ꯑꯃꯗꯤ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯅ ꯐꯣꯡꯗꯣꯛꯆꯔꯛꯄ ꯋꯥꯐꯝꯁꯤꯡꯗꯒꯤ ꯃꯃꯥꯡꯗꯁꯨ ꯅꯨꯄꯤ 3 ꯑꯁꯨꯝꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯆꯦꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯛꯇꯤꯟꯅꯔꯒ ꯂꯧꯕꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯦꯜ ꯄꯤꯔꯒ ꯃꯟꯇꯤꯛꯅꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤꯕ ꯂꯩ ꯍꯥꯏꯕ ꯈꯪꯉꯝꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯔꯣꯁꯦꯂꯤꯌꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯔꯣꯃꯥꯔꯤꯑꯣꯒ ꯑꯅꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯗꯨꯅ ꯈꯨꯟꯅꯥꯏ ꯃꯤꯌꯥꯝꯒꯤ ꯀꯣꯛ ꯋꯥꯏ ꯌꯥꯝꯅ ꯆꯤꯜꯍꯟꯈꯤꯕꯁꯨ ꯂꯩꯈꯤꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯔꯣꯃꯥꯔꯤꯑꯣꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯜ ꯄꯥꯏꯕꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯤꯆꯪ ꯁꯪꯒ ꯂꯩꯕ ꯃꯇꯝꯁꯤꯒꯤ ꯄꯋꯥꯔ ꯄꯥꯏꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒ ꯅꯛꯅ ꯂꯣꯏꯅꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯣꯃꯥꯔꯤꯑꯣ ꯑꯁꯤ ꯄ꯭ꯂꯦꯕꯣꯏ ꯑꯃ ꯑꯣꯏꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯁꯦꯛꯁꯨꯑꯦꯜ ꯑꯣꯕꯖꯦꯛ ꯑꯣꯏꯅ ꯎꯕ ꯑꯃꯗꯤ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕ ꯂꯣꯏꯅꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯍꯥꯛꯀꯤ ꯆꯌꯣꯛ ꯅꯌꯣꯛꯇ ꯃꯅꯤꯡ ꯃꯈꯥ ꯇꯧꯍꯟꯗꯨꯅ ꯂꯥꯛꯄ ꯑꯁꯤꯅ ꯃꯍꯥꯛꯅ ꯈꯨꯟꯅꯥꯏꯁꯤꯗ ꯀꯅꯥꯕꯨꯁꯨ ꯀꯤꯗꯕ ꯃꯅꯤꯡ ꯃꯈꯥ ꯄꯪꯇꯧ ꯇꯧꯕꯒꯤ ꯃꯃꯤ ꯇꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯇꯒꯤ ꯆꯠꯊꯔꯛꯂꯤꯕ ꯃꯔꯥꯜꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒꯗꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯣꯃꯥꯔꯤꯑꯣ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯤ ꯈꯪꯖꯔꯦ, ꯑꯁꯤꯒꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ ꯍꯥꯏꯕꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤ, ꯁꯦꯝꯗꯣꯛꯄ ꯌꯥꯔꯤ ꯈꯪꯂꯗꯨꯅ ꯊꯣꯏꯗꯣꯛꯅ ꯑꯔꯨꯝꯕ ꯆꯩꯔꯥꯛ ꯄꯤꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯣꯏꯂꯝ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯤꯁꯥꯡꯁꯤꯟꯅ ꯅꯩꯈꯥꯏꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯠꯂꯦ ꯄꯨꯝꯂꯦ, ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯐꯖꯅ ꯊꯝꯂꯝꯂꯤꯕ ꯁꯣꯁꯤꯌꯦꯜ ꯃꯣꯔꯦꯂꯤꯇꯤꯒꯤ ꯀꯥꯡꯂꯣꯟ ꯀꯌꯥ ꯉꯁꯤꯗꯤ ꯄꯨꯝꯆꯥꯏ ꯆꯥꯏꯔꯤ꯫ ꯂꯣꯏꯂꯝ ꯂꯩꯉꯥꯛꯅ ꯁꯦꯝꯒꯠꯄ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯥꯎꯕꯨꯅꯥꯏ ꯈꯨꯖꯣ ꯈꯔꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯂꯤ꯫ ꯁꯦꯜꯕꯨ ꯄꯥꯏꯔꯒꯗꯤ ꯄꯨꯝꯅꯃꯛ ꯌꯥꯔꯕꯒꯨꯝ ꯈꯟꯅꯔꯤ, ꯑꯆꯣꯞ ꯑꯔꯦꯝ ꯂꯩꯔꯛꯇꯔꯤ, ꯐꯠꯇꯕꯁꯨ ꯀꯨꯞꯁꯤꯟꯕ ꯉꯝꯂꯤ ꯈꯟꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯔꯩꯆꯥ ꯃꯤꯌꯥꯝꯒꯤ ꯌꯧꯑꯣꯜ ꯏꯍꯧꯒꯤ ꯊꯧꯗꯥꯡ ꯀꯣꯛꯊꯛꯇ ꯊꯣꯡꯒꯠꯆꯔꯤꯕ UNLFꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯁꯤꯒꯨꯝꯕ ꯂꯣꯏꯂꯝ ꯂꯩꯉꯥꯛꯀꯤ ꯁꯔꯧꯂꯥꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯍꯜꯂꯣꯏ ꯍꯥꯏꯔꯤ꯫ ꯁꯤꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯈꯨꯟꯅꯥꯏ ꯆꯠꯅ ꯂꯣꯟꯆꯠ ꯊꯨꯒꯥꯏꯔꯛꯄ ꯑꯃꯗꯤ ꯁꯦꯜ ꯑꯃꯗꯤ ꯃꯤꯆꯪ ꯀꯜꯂꯦ ꯃꯇꯥꯒꯨꯝ ꯈꯨꯟꯅꯥꯏ ꯃꯅꯨꯡꯗ ꯑꯁꯣꯟꯕꯁꯤꯡ ꯑꯣꯠ ꯅꯩꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯑꯁꯤ UNLFꯅ ꯃꯇꯝ ꯆꯨꯞꯄꯗ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯁꯦꯜꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯐ ꯐꯠꯇ ꯑꯆꯣꯞ ꯑꯔꯦꯝ ꯊꯤꯗꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯒꯁꯅꯨ ꯍꯥꯏꯅ ꯀꯔꯤꯁꯨ ꯅꯆꯨꯡꯗꯕ ꯃꯑꯣꯡꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ, ꯅꯨꯄꯤ ꯂꯂꯣꯟꯕ ꯑꯃꯗꯤ ꯂꯝꯆꯠ ꯀꯥꯝꯕ ꯑꯣꯛꯇꯕ ꯑꯣꯛꯇꯕꯤꯁꯤꯡꯒꯤ ꯌꯥꯀꯥꯕꯨꯡ ꯁꯅ ꯌꯨꯅꯩꯐꯝ ꯑꯣꯏꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯦꯜ ꯇꯥꯅꯕ ꯁꯤꯖꯤꯟꯅꯔꯝꯕ 5-ꯁ꯭ꯇꯥꯔ ꯍꯣꯇꯦꯜ, ꯔꯤꯖꯣꯔꯠꯁꯤꯡꯒꯤ ꯃꯄꯨ ꯃꯦꯅꯦꯖꯔꯁꯤꯡꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ꯫